kanglei cha singbu ikong non khurumjari haujik kanglei pa asi chingtam amata khatna mai garang chakle haibasida kanala lale haigado KUKI Narco terrorism sing asibu Lakhsinba Ngamdaba ngasi Manipur mai chak bani haibasisu kadana su lale haibang ngamlo state government amasung central government ani changduna Manipur mai tharaga amuk ising khik amuk burung sabu makai mai amuk garang tha amuk ising khik khabai paiduna goro go khairaga kanglei pa asibu kang ngauri haibasida haiman mathoki gadra hojik paliba sarkar asina KUKI Narco terrorism asiga chaminati haibagi khudam changnam pibangam gadra kanglei cha puna maksu amuktang pungning leitana khantadru yengbi Myanmar da pokpa Myanmar da chaurokpa Myanmar da su MP bhol lepakpa nupa amana kanglei pa asida thoraklaga KUKI Narco terrorism ga khusamnaraga Manipur thugainaba honarakliba nupa amagi maki nupida asuk luraba kanglei pa ki tanpham masida leipa ke wayal chubli sinaba se miyamna chummi natraga lali haira khanthabibuga loinana tungda kari oirakadage haibadasu amuktang khantharaga yengbi tasengnamak tawriba thong asidi huramada sosinaba hawdong makon ngari lotpo oina tholoidra ngahak leragana amuk KUKI gi mathakta crackdown hore haiba aduga ngahak leragana community sing bhab taminaraga akhoi masel shanti purakadamni haiba marai ani longmagi oidaba ngangbase hawjisu adumak tawri Wajah sudah saya udah tuh KUKI thoki kali mana loire ne adu de mai dai hanam tham bane ba moi je moi tolo pire tham mi je Misam liam gilan kedua pengambil sandal tanglei pa sigi imai bel kaya na makutta maira paiduna mathadagi macha hunduklam laga ngasi law khongni sing ase masa ge kanaba kharak kidamakta tholokiba nate irei pak iramdam kanglei pa ase mang batare kandaba yadi haidur tholokiba ngaktani ngasidi imai bel singasina makutta maira paiduna central forcing hanbikho akhoi isana isagi lengak charage harakli base haujuk paleba government asigi politicians singasina asoiba mayam torokpadagi pendaba singasina mapung phaktur ngasidi maira paibi imai bel singna laurok panatra misam kayagi punsibu ngak pangamlatraba misam kayagi lanthum ngak pangamlatraba imung de tumliba mi phawo sijilaklaba Manggon da famliba mi phawo sijilakpa taibang chinchak ke mahau phawo khangriba pikliba tha mari manga da ngairiba angang phawo sijilaklaba sida karamba anobu wakhalon dona na khoina torpana phagani haina kanglei sa sing asina hojiksu phamduna mo ngaidu lekhi gadra ngasi India government na KUKI Narco terrorism asiga pullaga kanglei pa ki history bu semtok tuna ngasi ma kanglei pa asibu thugainaba honare habase khanglaba asi phawbada aikhoi hojik BJP gi damakta leptuna lekhi gadra kanglei sa punmak na makhoi bu para tambibam thoktabra lagliba 2027 gi election asida BJP da vote piba habase kanglei pak thugaibada yawba mi amaga chammanana aikhoina lawroidabagi maram kari leibage ngasi kanglei paki khonjen hajari base anti BJP amoin hajaba nati masana masagi mathong masa khangjadraba central government gi yakata ngaiduna leba ki wayal chathagani khalliba marai pak maramda nungsibi wakhalo leitaba politician sing adugi mataktani ngasi aina hajari base ngasi na khoina palba sit nipudu da nate hubumak loina ka khabasu kanglei cha singasina khak waro godaba nati aduba tawrakliba thogong asinadi na khoina sana nasabu nasagi nakhongda singjangna yansanjabani ngasi BJP ki politician khudibangna kanglei cha singda khak waro roidabani nakhoi nasana nasada waro jagadabani ngasi kanglei cha singasina lorokliba ware base taibang palasibu sembiriba taibang mapu mahang lorokpa ware tu mangni haina nakhoi nasana narana se yajagadabani pendabagi kholaw khak laujeriba imai bel singa tainaduna nakhoi na makhoibu asok apan awana khak amohna makhata na piroidabani
mi lising tara kun gi mathak ngarang makchat khiba rally adu su nakoi atuk matik asok apan nangan ki maitai macha maset akoi gonson nan ki adu ngasi aina hangning libadi haujik phawda nakoi na kuki gi mathakta kari action law khrabage kari gi leipa ki phanna bagi damta makhoi control to na bagi damta phone khulai painu chatliba phone kapning matamna kapiba nupi angang phawba khakpa naitna hatliba kuki terror sing asigi mathakta di kari action law khrabage haiba wang ngasini ngasi kanglei pa ki khonje na pariba government asida hangning liba wang aroi boina kanglei paki khonjel ngasi kanglei sa sing dai jen badi hausi oirak liba kanglei paki phiba masida aikoi politician amatagi misum lewa da pangthara gumsi kana gumba amatagi wa tadana aikoi kanglei pa hana kannaba maikai rom da sanction ministry haiba wafam ase thamjaraga ngasi gi video se matang solution se